그리고 실리스콘 말랐네. Hello, good evening everyone. Welcome back to my channel. Kurumjari kuzangbu. Ngasigi video se aina mayamda haidi thukpa hobota adugi recipe do yenghange tawbane bako ado ngasigi thukpa sidi yamna simple oibani ko kaino se haidi hotel da phangba adumaina haidi kekeno mayam hapa adugumba nate bako simple oiba haidi phutlaga tang kaino tawba thukpa ne bako aduna thukpa hobagi kaino do sa do laitabako ado beef ki thukpa oina chaidana ko aduna sa do laitabagi nungdoram pung 2:30 tari bako ai nupa khoni kaino sa lebu tholakone ba do sa do amta phangdaba hai tare haidi phangdi phangba duga khoi ima do ngasi hatpa poche ngasi chade bako adu nama do ai ma su ya na puna chamina na bai na khoi thiba chatpane bai ding rang hatpa san gumba lai tar ka din sa do thiba chatpane bako adu leitabagi adum lapna adum thiba chatle bako khoi ni do ado ngarang hatpa sa do leidi leramdre ko ado khoina makhagi da dukan ama leibo ko haidi khoina chali lambi se han ge gi ningol chakobagi video da yawgi budo kaino da university leibo da horticulture ge ko adu gi adom na kanai power chali ne ko khoni do adu kuisu kuire ko khoni na samaina haidi right ko macha da bayam kuire ko khoni da adu yumna su dum boring tree ke do doino nga koi tho jen har ko dum som na kan gi dum koi tho ko dum chali ne ko adu ga lokoi leidana student mayam thengna ba lei tar gadi thengna tar di lambi dis wari sanarak sena chatpane do kanam thidi thengna dreba ko sigi makha dagi katang chathara kana dukan ama leiba dugi dukan do in hangura sena chatpane ko swai gi lambi matang si yorok pada I nupa na sigi asomna kan haidokhi ba lambi em leirse sigi lambi se record taw aduka wari lion haiba engonda somda haidokhi ba lambi em leirse haidi hoji chanari ba lambi se yadringai kanda somna kan lambi em leirme ko aina hana mamangda aidi ihan hana lakpa kanda chalam lambi em leirme ko yamna phattaba aidi lambi kaino tawbada ngai bagi sembada ngai bagi kaino tawbado nunga dum tar leba gari thawya da ba ki matang do mai orame ko dugi lambi do adugi matam da lakhi bani haina mana wari liyo na ngon haib ke ine kaino lambi do haidi wari liring ko memda aina ihan hana lak kan lambi do mai torame ba aduga sidadi yengba mai kai kuding ka jingi ngak tani dena ko ana nungdaram sumaina ngatam koi thoga chatpa su nungai ba aina nungthin oringa da video namge duga maroi ka heuge na khanbane dusu idea khoni chatpa do dum koi thoinga da thengre ba ko aduna numiti tarabani ko ai keno se video se mekti sengdrabane ba duga sina tilau do horen keno tawna ba thukpa da hapa ga chana bain tawni ko maidei tilau ni ko yumdagi porakpane ba adu sina last oire ko leitre mathangi char leitrabnina achar thamogodabne do aina thamautre bu handakti phajana phatrabnina aduga yumdagi amu kaino tawrute tharo haidradi yaroi aduga sigi nan strawberry aina sise mafam hongdokpane bu ko adu kaino taw haiba phainam pale bu ko aina ani ra hum ra hu chathokre bu ko aduga hojik sidum pale iba aduga kaino do mapan gum dum sari dina ko adu makha da lebak ta thajalurabnina kakjing gum la ga dum chadi dum chathoi ba ko kaino se strawberry se duga phadigom ke ka so yamna di leitre ko mu hana adi no na mu hundra dia ra roiba ngasi gi thukpa sidi dukanda haidi hotel dugumba kaino tobu thukpa du natibu ko hotel ladi thau ma myam hapa kanda adigi yirung gumba na trasu san gumba adi ka ga pisa du main hapa su myam ma yawi ko do hotel style ni denu ko dunu ko aina sina kaino tawta haidi yumda khoina sum chana do ni denu ko du ai myam aidi du maina sem su matam su kuin change tan ju ta lebo ko duna aina si se sum ai ingju yam ingba hore ba ko jikan je ko no ngarang nung tagi ba ko adi pung 3-5 mung nong tai ba ko dugi nong ta ki bdagi ingba su myam henjalle ba aduna haidi ingba do henjallamina ke do ni thukpa kauri horaga cha sina tawrambane ko khoi do ko do kauri do matam yam kuina changa do ba dugi na thukpa do ina kana tawrage mayam da kamai tawge aina semba mong do ni ko si dukan gi nati ko adu yenghan ge ni tawbane ba adu kauri duna kauri ki recipe do haidi khangning ba mi le taragadi aingona comment section da habiramo do mathang video dai sema yenghalake ko aduga yamna nokning ba wa aman tambike aina hojik sida lili ba furit che keno se
ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯕꯅꯦꯕꯀꯣ ꯃꯥꯁꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡ ꯑꯩꯅ ꯏꯪꯊꯝꯊꯥ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯍꯧꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏ ꯂꯤꯠꯂꯦꯅ ꯑꯩ ꯅꯨꯄꯥꯅ ꯅꯪ ꯃꯤꯅ ꯐꯨꯔꯤꯠ ꯑꯗꯨꯗ ꯍꯦꯟꯅ ꯂꯩꯖꯗ꯭ꯔꯕ ꯍꯪꯉꯛꯑꯃꯅꯤ ꯍꯥꯏꯗꯤ ꯈꯟꯅꯔꯝꯃꯅꯤꯅ ꯑꯩꯉꯣꯟꯗ ꯍꯥꯏꯌꯦꯕꯀோ ꯑꯗꯣ ꯑꯩꯅ ꯅꯣꯛꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏ ꯂꯩꯗꯅꯀꯣ ꯌꯥꯝꯅ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯈꯣꯡꯒ꯭ꯔꯥꯎꯗꯕꯨ ꯑꯣꯏꯇꯥꯔꯁꯨ ꯐꯨꯔꯤꯠꯇꯕꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩꯈꯣꯏ ꯃꯤ ꯑꯃꯃꯝꯒꯤ ꯂꯣꯏ ꯂꯩꯅꯩꯗꯅꯀꯣ ꯑꯗꯨꯅ ꯏꯪꯊꯝꯊꯥ ꯏꯪꯕ ꯍꯧꯔꯀꯥꯟꯗꯗꯤ ꯁꯤ ꯐꯨꯔꯤꯠꯁꯦ ꯌꯥꯝ ꯂꯨꯝꯃꯦꯕꯀꯣ ꯑꯩꯅ ꯅꯍꯥꯟꯋꯥꯏ ꯃꯅꯤꯄꯨꯔ ꯆꯠꯄ ꯀꯥꯟꯗꯁꯨ ꯑꯗꯨꯝ ꯂꯤꯠꯂꯦꯕꯀꯣ ꯑꯩ ꯆꯠꯄ ꯀꯥꯟꯗꯁꯨ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯌꯨꯝꯗ ꯁꯨꯝ ꯂꯩꯅꯕꯗ ꯂꯤꯠꯂꯦꯕ ꯑꯗꯨꯒ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯌꯥꯝ ꯂꯨꯝꯕ ꯍꯥꯏꯇꯥꯔꯦ ꯅꯨꯡꯁꯤꯠꯀ ꯆꯪꯗꯦꯕꯀꯣ ꯑꯗꯨꯅꯅꯦꯕ ꯑꯩꯅ ꯁꯤ ꯑꯗꯨꯝ ꯂꯤꯠꯂꯤꯁꯦꯀꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯅꯝꯕꯗꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯅꯪ ꯁꯨꯗ꯭ꯔꯕ ꯍꯪꯉꯛꯑꯅꯤ ꯍꯥꯏꯕ ꯃꯤꯅꯀോ ꯑꯗꯣ ꯑꯩꯅ ꯚꯤꯗꯤꯑꯣꯗꯣ ꯉꯁꯤ ꯅꯝꯃꯦ ꯈꯜꯂꯁꯤꯅꯦ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯍꯥꯏꯗꯤ ꯅꯨꯃꯤꯠ ꯍꯞꯇꯥ ꯑꯃꯗ ꯑꯃꯨꯛ ꯈꯛꯇꯪ ꯊꯥꯒꯠꯄꯅꯤꯅ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇꯗꯤ ꯑꯗꯨꯝ ꯁꯨꯔꯤꯅꯤꯗꯅꯀꯣ ꯑꯗꯨꯅ ꯀꯩꯅꯣ ꯇꯧꯗꯦꯕ ꯌꯥꯝ ꯂꯨꯝꯃꯦꯕꯀꯣ ꯑꯗꯨꯅꯅꯦꯕꯀꯣ ꯑꯩꯉꯣꯟꯗ ꯅꯪ ꯑꯗꯨ ꯐꯨꯔꯤꯠꯇꯨ ꯅꯠꯇ꯭ꯔꯗꯤ ꯂꯩꯖꯗ꯭ꯔꯕ ꯍꯪꯉꯛꯀꯅꯨꯀꯣ ꯑꯩꯉꯣꯟꯗ ꯍꯪꯉꯛꯇ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯍꯥꯏꯍꯧꯔꯤꯅꯤꯀꯣ ꯑꯩꯁꯦ ꯑꯩ ꯅꯨꯄꯥꯅ ꯅꯪ ꯃꯤꯅ ꯑꯗꯨꯃꯥꯏꯅ ꯍꯪꯉꯛꯑꯅꯤ ꯍꯥꯏꯕꯒꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯆꯥꯛ ꯊꯣꯡꯅꯕꯒꯤ ꯂꯩꯔꯪꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯥꯏꯌꯦꯅ ꯍꯥꯏꯔꯛꯀꯅꯤꯅ ꯑꯩꯉꯣꯟda ꯍꯥꯏꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯆꯦꯛꯅꯒ ꯇꯧꯔꯒ ꯇꯧꯕꯁꯦꯀꯣ ꯑꯗꯣ ꯑꯩꯅ ꯀꯩꯅꯣ ꯇꯧꯕꯅꯦꯕ ꯂꯩꯔꯪ ꯁꯥꯕꯗꯣ ꯂꯥꯁ ꯌꯔꯗꯅ ꯇꯤꯕꯦꯇꯟꯒꯤ ꯃꯣꯏ ꯕ꯭ꯂꯦꯛ ꯌꯔ ꯂꯩꯔꯦꯅ ꯂꯩꯔꯪ ꯁꯥꯕ ꯌꯥꯗ꯭ꯔꯦꯅ ꯁꯥꯗ꯭ꯔꯦꯕꯀꯣ ꯑꯗꯨꯗꯒꯤ ꯑꯩꯅ ꯁꯨꯝ ꯍꯥꯏꯗꯤ ꯀꯥꯕꯛ ꯀꯩꯅꯣ ꯇꯧꯔ ꯌꯥꯔꯦ ꯍꯥꯏꯅ ꯍꯥꯏꯔꯒ ꯑꯗꯨꯝ ꯁꯥꯖꯤꯟꯈꯤꯕꯅꯦꯕꯀꯣ ꯑꯗꯨꯅꯅꯦ ꯍꯥꯏꯗꯤ ꯃꯊꯪ ꯍꯥꯏꯗꯤ ꯍꯟꯗꯛꯀꯤ ꯆꯍꯤ ꯑꯣꯜꯂꯛꯄꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯥꯔꯅꯦꯕꯀோ ꯑꯗꯨꯒ ꯀꯩꯅꯣ ꯊꯨꯛꯄꯥꯒꯤ ꯀꯩꯅꯣ ꯁꯟꯁꯦꯀꯣ ꯉꯁꯤ ꯀꯛꯄ ꯉꯥꯛꯇ ꯐꯪꯉꯦꯕ ꯑꯗꯨꯅ ꯏꯃꯥꯗꯤ ꯆꯥꯔꯔꯣꯏꯕꯀꯣ ꯏꯃꯥ ꯉꯔꯥꯡꯒꯤ ꯁꯥ ꯂꯩꯕꯅꯦ ꯑꯗꯨ ꯑꯣꯏꯅ ꯊꯣꯡꯕꯤꯔꯅꯦꯕꯀꯣ ꯑꯗꯨꯒ ꯁꯟꯁꯤꯁꯨ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯤꯅꯦ ꯆꯥꯝꯊꯣꯛꯑꯒ ꯀꯨꯀꯔꯗ ꯍꯥꯞꯆꯜꯂꯦꯗꯅꯀꯣ ꯑꯗꯨꯒ ꯊꯥꯎ ꯈꯤꯇꯪ ꯍꯩꯖꯤꯜꯂꯦꯗꯅ ꯑꯗꯨꯒ ꯊꯥꯎꯗꯣ ꯐꯖꯅ ꯑꯗꯒꯤ ꯊꯥꯎꯗꯨꯒ ꯁꯥꯔꯀꯥꯟꯗ ꯍꯥꯏꯗꯤ ꯁꯥꯗꯒꯤ ꯊꯣꯛꯂꯛꯄ ꯀꯩꯅꯣꯗꯣ ꯏꯁꯤꯡꯗꯣ ꯑꯗꯨ ꯀꯪꯅ ꯍꯥꯟꯅ ꯀꯩꯝꯇ ꯑꯣꯠꯇꯕꯤꯗ ꯍꯥꯟꯅ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦꯕ ꯉꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯨ ꯂꯣꯏꯔꯀꯥꯟꯗ ꯀꯪꯉꯦ ꯍꯥꯏꯔꯀꯥꯟꯗ ꯀꯪꯗ꯭ꯔꯤꯉꯩꯗ ꯑꯣꯠ ꯇꯥꯔꯗꯤ ꯊꯥꯎ ꯍꯤꯡ ꯃꯅꯝ ꯅꯝꯃꯦꯕꯀꯣ ꯑꯗꯨꯅ ꯊꯥꯎꯗꯣ ꯍꯥꯟꯅ ꯐꯖꯅ ꯀꯪꯍꯜꯂꯒ ꯁꯥꯗꯒꯤ ꯊꯣꯛꯂꯛꯄ ꯏꯁꯤꯡꯗꯣ ꯍꯥꯟꯅ ꯐꯖꯅ ꯀꯪꯍꯜꯂꯦꯗꯅ ꯑꯗꯨꯒ ꯉꯧꯔꯦ ꯑꯗꯨꯗꯨꯒ ꯀꯩꯅꯣꯗꯣ ꯈꯥꯃꯦꯟ ꯑꯁꯤꯟꯕꯅꯦ ꯇꯤꯜꯍꯧꯅꯦ ꯑꯗꯨꯒ ꯆꯅꯝꯅꯦ ꯁꯤꯡꯅꯦ ꯁꯨꯔꯒ ꯑꯗꯨꯃꯥꯏꯅ ꯍꯥꯞꯆꯤꯜꯂꯅꯦꯕꯀꯣ ꯑꯗꯨꯒ ꯁꯤ ꯑꯃꯨꯛ ꯀꯪꯅ ꯑꯃꯨꯛ ꯉꯧꯔꯦꯗꯅ ꯑꯗꯨꯒ ꯍꯥꯏꯗꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯗꯨꯅꯦ ꯇꯤꯜꯍꯧꯗꯨꯅꯦ ꯆꯅꯝꯗꯨꯅꯦ ꯍꯥꯏꯗꯤ ꯈꯤꯇꯪ ꯄꯠꯊꯔꯛꯄ ꯀꯥꯟꯗꯣ ꯑꯗꯨꯀꯥꯟꯗ ꯏꯁꯤꯡ ꯍꯩꯖꯤꯜꯂꯦꯗꯅ ꯑꯗꯨꯒ ꯑꯃꯨꯛ ꯀꯥꯝꯊꯣꯛꯇꯣꯏꯅꯦꯕ ꯑꯗꯨꯒ ꯑꯌꯥꯝꯕꯅ ꯊꯨꯛꯄꯥꯁꯦ ꯀꯩꯅꯣꯗꯣ ꯍꯥꯏꯗꯤ ꯕꯣꯟꯗꯣ ꯈꯪꯉꯤꯗꯅ ꯑꯗꯨ ꯁꯔꯨꯗꯣ ꯑꯗꯨꯃꯥꯏꯅ ꯍꯥꯞꯄꯀꯥꯟꯗ ꯆꯥꯔꯗꯤ ꯍꯥꯎꯋꯦꯕꯀꯣ ꯑꯗꯨꯅ ꯌꯥꯔꯤꯈꯩꯗꯤ ꯀꯨꯏꯅ ꯑꯗꯨꯝ ꯀꯥꯝꯊꯣꯛꯄ ꯍꯥꯏꯗꯤ ꯁꯥꯗꯣ ꯐꯖꯅ ꯃꯨꯜꯍꯜꯂꯒꯀꯣ ꯑꯗꯨꯒ ꯍꯥꯞꯄꯤꯕ ꯏꯁꯤꯡꯗꯣ ꯑꯗꯨ ꯑꯃꯨꯛ ꯀꯪꯍꯜꯂꯀꯥꯟꯗ ꯑꯗꯨꯅ ꯑꯃꯨꯛ ꯀꯪꯉꯦꯗꯅ ꯑꯗꯨ ꯀꯪꯕ ꯂꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯍꯟꯅ ꯉꯧꯈꯤꯗꯣꯏꯅꯦꯕꯀꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯍꯥꯞꯈꯤꯕ ꯏꯁꯤꯡꯗꯣ ꯑꯗꯨ ꯍꯥꯞꯄ ꯃꯇꯨꯡꯗ ꯀꯨꯀꯔꯗ ꯀꯥꯝꯊꯣꯛꯑꯦꯗꯅ ꯑꯗꯨ ꯂꯣꯏꯔꯒ ꯑꯗꯨꯒꯤ ꯏꯁꯤꯡꯗꯣ ꯑꯃꯨꯛ ꯀꯪꯍꯟꯗꯣꯏꯅꯦꯕꯀꯣ ꯑꯗꯨ ꯀꯪꯍꯟꯕ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯗꯨꯒꯤ ꯀꯩꯅꯣꯗꯣ ꯍꯥꯏꯗꯤ ꯑꯉꯧꯕꯗꯨꯗ ꯑꯃꯨꯛ ꯏꯁꯤꯡ ꯍꯥꯞꯆꯤꯜꯂꯒ ꯁꯨꯞ ꯑꯃꯨꯛ ꯕꯣꯏꯜ ꯇꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯁꯤꯗꯅ ꯑꯩꯅ ꯀꯩꯅꯣꯗꯣ ꯍꯥꯏꯗꯤ ꯊꯨꯛꯄꯥꯗꯣꯀꯣ ꯅꯨꯗꯜꯁꯇꯣ ꯑꯗꯨ ꯑꯁꯦꯡꯕꯩꯗꯤ ꯅꯨꯗꯜꯁꯁꯦ ꯌꯦꯜꯂꯣ ꯃꯆꯨ ꯑꯣꯏꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯃꯆꯨꯗꯣ ꯑꯗꯨ ꯈꯛꯇꯪ ꯍꯥꯞꯆꯤꯜꯂꯒ ꯌꯦꯜꯂꯣ ꯑꯣꯏꯍꯜꯂꯁꯨ ꯌꯥꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯁꯤꯗꯅ ꯑꯗꯨꯝ ꯆꯝꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯉꯧꯕꯗꯣ ꯑꯗꯨꯝ ꯐꯨꯠꯂꯦꯕꯀꯣ ꯅꯨꯗꯜꯁꯇꯣꯀꯣ ꯑꯗꯨꯒ ꯅꯨꯗꯜꯁ ꯌꯦꯜꯂꯣ ꯃꯆꯨ ꯑꯣꯏꯕ ꯅꯨꯗꯜꯁꯁꯨ ꯂꯩꯗꯅꯀꯣ ꯑꯗꯨ ꯑꯗꯨꯝ ꯂꯩꯔꯁꯨ ꯌꯥꯕꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯋꯤꯟꯇꯔꯒꯤ ꯊꯨꯛꯄꯥꯗꯣ ꯍꯥꯏꯗꯤ ꯌꯥꯝꯅ ꯁꯤꯝꯄꯜ ꯑꯣꯏꯕ ꯍꯥꯏꯗꯤ ꯌꯨꯝꯗꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯌꯥꯝ ꯂꯥꯏꯅꯁꯨ ꯑꯗꯨꯝ ꯍꯧꯕ ꯌꯥꯕꯀꯣ ꯁꯤꯗ ꯂꯣꯏꯔꯦꯕꯀꯣ ꯏꯁꯤꯡꯗꯣ ꯍꯩꯖꯤꯜꯂꯀꯥꯟꯗ ꯑꯗꯨꯝ ꯁꯧꯍꯜꯂꯦꯗꯅꯀꯣ ꯑꯗꯨꯒ ꯁꯤꯗ ꯂꯣꯏꯔꯅꯦꯕꯀꯣ ꯑꯗꯨꯒ ꯍꯣꯇꯦꯜꯗꯒꯨꯝꯕ ꯇꯧꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯃꯣꯏ ꯌꯦꯔꯨꯝꯒꯨꯝꯕ ꯇꯥꯎꯔꯀꯥꯟꯗ ꯌꯦꯔꯨꯝꯒꯨꯝꯕ ꯀꯛꯑꯒ ꯍꯥꯞꯄ ꯅꯠꯇ꯭ꯔꯒꯅ ꯍꯥꯏꯗꯤ ꯁꯥꯒꯨꯝꯕ ꯕꯣꯏꯜ ꯇꯧꯕ ꯂꯩꯕꯗꯣ ꯑꯗꯨꯗꯣ ꯍꯥꯏꯗꯤ ꯊꯥꯎꯗꯒꯨꯝꯕ ꯉꯧꯔꯒ ꯅꯠꯇ꯭ꯔꯒꯅ ꯇꯤꯜꯍꯧ ꯆꯅꯝꯗ ꯉꯧꯔꯀꯥꯟꯗ ꯗ꯭ꯔꯥꯏꯒꯨꯝꯕ ꯉꯧꯔꯀꯥꯟꯗ ꯃꯊꯛꯇꯨꯒꯨꯝꯕ ꯍꯥꯞꯄ ꯑꯗꯨꯃꯥꯏꯅ ꯆꯥꯕꯅꯦꯕꯀꯣ ꯑꯩꯒꯤꯁꯤꯅ ꯌꯥꯝꯅ ꯁꯤꯝꯄꯜ ꯑꯣꯏꯕ ꯀꯩꯅꯣꯅꯤꯀꯣ ꯍꯥꯏꯗꯤ ꯔꯦꯁꯤꯄꯤꯅꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯂꯩ ꯇꯥꯔꯒꯗꯤ ꯍꯥꯏꯗꯤ ꯆꯥꯅꯤꯡꯕ ꯐꯥꯎꯕ ꯇꯥꯔꯒꯗꯤ ꯌꯨꯝꯗꯁꯨ ꯑꯗꯨꯝ ꯑꯩꯒꯤ ꯔꯦꯁꯤꯄꯤꯁꯦ ꯌꯦꯡꯉꯒ ꯑꯗꯨꯝ ꯁꯦꯝꯕ ꯌꯥꯅꯦꯕꯀꯣ ꯁꯤꯗꯅ ꯅꯨꯗꯜꯁꯁꯦ ꯍꯧꯖꯤꯛꯀꯤ ꯁꯨꯞꯇꯨꯗ ꯕꯣꯏꯜ ꯇꯧꯔꯀꯥꯟꯗ ꯊꯝꯕꯁꯨ ꯌꯥꯕꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯂꯣꯏꯅ ꯆꯥꯕ ꯉꯝꯃꯣꯏ ꯈꯟꯗꯅ ꯑꯩꯅ ꯍꯥꯏꯗꯤ ꯁꯨꯞꯇꯨꯗ ꯕꯣꯏꯜ ꯇꯧꯗ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯀꯩꯅꯣꯁꯤꯗ ꯕꯣꯜꯁꯤꯗ ꯀꯩꯅꯣ ꯅꯨꯗꯜꯁꯇꯣ ꯍꯥꯞꯄꯦ ꯑꯗꯨꯒ ꯁꯨꯞꯇꯣ ꯍꯥꯞꯄꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯊꯣꯡꯕꯗ ꯌꯥꯎꯈꯤꯕ ꯀꯩꯅꯣꯗꯣ ꯁꯥꯗꯣ ꯑꯗꯨꯗꯨꯒ ꯍꯥꯞꯄꯦ ꯑꯗꯨꯗꯨꯒ ꯁꯤꯅ ꯐꯗꯤꯒꯣꯝꯅꯦ ꯇꯤꯜꯍꯧ ꯃꯅꯥꯗꯨꯅꯦ ꯑꯗꯨꯒ ꯀꯩꯅꯣꯗꯣ ꯇꯤꯜꯍꯧꯗꯣ ꯑꯗꯨꯗꯨꯒꯅꯦꯀꯣ ꯑꯗꯨꯅ ꯁꯤꯗ ꯂꯣꯏꯔꯦꯀꯣ ꯑꯩꯒꯤ ꯊꯨꯛꯄꯥꯒꯤ ꯔꯦꯁꯤꯄꯤꯁꯦꯀꯣ ꯊꯥꯎ ꯌꯥꯝꯅ ꯍꯥꯞꯇꯕꯅꯤꯅ ꯀꯩꯅꯣ ꯇꯧꯗꯦꯕ ꯍꯥꯏꯗꯤ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯊꯨꯛꯄꯥꯁꯦ ꯆꯥꯕ ꯅꯨꯡꯉꯥꯏꯕꯀꯣ ꯑꯗꯨ ꯍꯣꯇꯦꯜꯒꯨꯝꯕꯗ ꯊꯥꯎꯒꯨꯝꯕ ꯃꯁꯥꯂꯥꯒꯨꯝꯕ ꯃꯌꯥꯝ ꯌꯥꯎꯕꯗꯣ ꯑꯩ ꯃꯔꯛ ꯃꯔꯛꯇ ꯆꯥꯕ ꯍꯩꯅꯗꯕ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯅ ꯁꯤꯅ ꯁꯤꯝꯄꯜ ꯑꯣꯏꯕ ꯊꯨꯛꯄꯥꯅꯤꯀꯣ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯏꯗꯤ ꯋꯤꯟꯇꯔꯗ ꯏꯪꯕ ꯀꯥꯟꯗꯀꯣ ꯁꯨꯃꯥꯏꯅ ꯀꯧꯔꯤꯒꯨꯝꯕ ꯊꯨꯛꯄꯥꯒꯨꯝꯕ ꯆꯥꯕꯁꯦ ꯍꯥꯏꯗꯤ ꯏꯁꯥꯗꯣ ꯌꯥꯝ ꯊꯨꯅ ꯁꯥꯒꯠꯄꯗꯣ ꯑꯗꯨꯅ ꯅꯨꯡꯉꯥꯏꯌꯦꯕꯀோ ꯑꯗꯒꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯗꯨꯝ ꯍꯥꯏꯗꯤ ꯕꯣꯜ ꯑꯃꯇꯪ ꯆꯥꯕꯗ ꯑꯗꯨꯝ ꯄꯨꯛꯇꯣ ꯑꯗꯨꯝ ꯊꯜꯂꯦꯕꯀꯣ ꯑꯗꯨꯅꯅꯦꯕꯀꯣ ꯑꯗꯨꯅ ꯏꯃꯥꯗꯤ ꯉꯔꯥꯡꯒꯤ ꯀꯩꯅꯣ ꯁꯟ ꯂꯩꯕꯒ ꯃꯥꯒ ꯊꯨꯛꯄꯥꯗꯣ ꯍꯥꯞꯄꯒ ꯆꯥꯈ꯭ꯔꯦꯕꯀꯣ ꯉꯔꯥꯡꯒꯤ ꯁꯟꯒꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯉꯁꯤ ꯍꯥꯏꯗꯤ ꯉꯁꯤ ꯍꯥꯠꯄ ꯁꯥ ꯂꯩꯔꯛꯄꯅꯤꯅꯀꯣ ꯑꯩꯈꯣꯏ ꯑꯍꯨꯝ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯆꯥꯔꯦꯕꯀꯣ
ꯑꯗꯨꯅ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯊꯨꯛꯄꯥꯒꯤ ꯔꯦꯁꯤꯄꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯨꯒꯤ ꯁꯤꯀꯤꯝꯗ ꯂꯩꯕ ꯃꯤꯁꯨ ꯃꯌꯥꯝ ꯌꯥꯎꯔꯝꯒꯅꯤꯀꯣ ꯑꯗꯒꯤ ꯂꯥꯛꯑꯝꯕ ꯃꯤꯁꯨ ꯃꯌꯥꯝ ꯌꯥꯎꯔꯝꯒꯅꯤ ꯇꯦꯁꯀꯨꯝꯕ ꯃꯌꯥꯝ ꯇꯧꯔꯝꯕꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯈꯦꯠꯅꯕ ꯂꯩ ꯇꯥꯔꯒꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯀꯣꯃꯦꯟꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯣꯕꯀꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯆꯥꯅꯤꯡꯕ ꯂꯩ ꯇꯥꯔꯒꯁꯨ ꯑꯩ ꯉꯁꯤꯒꯤ ꯔꯦꯁꯤꯄꯤꯁꯦ ꯌꯦꯡꯉꯒ ꯑꯗꯨꯝ ꯍꯥꯏꯗꯤ ꯍꯧꯔꯒ ꯆꯥꯔꯁꯨ ꯑꯗꯨꯝ ꯌꯥꯅꯦꯕꯀꯣ ꯑꯗꯨꯒ ꯀꯧꯔꯤꯒꯤ ꯔꯦꯁꯤꯄꯤꯗꯣ ꯍꯥꯏꯗꯤ ꯃꯌꯥꯝꯗ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯁꯦꯝꯒꯦ ꯎꯠꯄꯤꯔꯛꯑꯣꯅ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗꯣ ꯎꯠꯆꯔꯛꯀꯦ ꯑꯗꯨꯅ ꯀꯣꯃꯦꯟ ꯁꯦꯛꯁꯟꯗ ꯍꯥꯏꯕꯤꯔꯝꯃꯣꯕꯀꯣ ꯑꯗꯨꯒ ꯅꯦꯛꯁꯀꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯀꯩꯅꯣ ꯇꯧꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯏꯃꯥꯕꯣꯛꯇꯣ ꯅꯍꯥꯟ ꯑꯩꯒꯤ ꯃꯃꯥꯡꯗꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯒ ꯂꯥꯛꯄ ꯃꯤ ꯑꯣꯏꯇꯥꯔꯗꯤ ꯈꯪꯉꯝꯃꯅꯤ ꯇꯤꯃꯤꯗ ꯑꯩꯒꯤ ꯏꯃꯥꯕꯣꯛ ꯑꯃ ꯂꯩꯗꯅꯀꯣ ꯑꯩꯒꯤ ꯏꯅꯦꯝꯄꯣꯛꯀꯤ ꯃꯆꯦ ꯑꯃ ꯂꯩꯗꯅꯀꯣ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯑꯩꯈꯣꯏ ꯆꯠꯀꯅꯤ ꯑꯗꯨꯅ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯁꯨ ꯃꯌꯥꯝꯗ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯀꯦ ꯑꯗꯨꯅ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤꯀꯣ ꯑꯗꯨꯒ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯅꯠꯇ꯭ꯔꯒ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯁꯨ ꯀꯣꯃꯦꯟ ꯁꯦꯛꯁꯟꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨ ꯅꯠꯇꯕ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯍꯥꯏꯅꯤꯡꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯇꯥꯔꯒꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯣꯀꯣ ꯌꯥꯔꯤꯈꯩꯗꯤ ꯑꯩ ꯀꯣꯃꯦꯟꯗ ꯑꯗꯨꯝ ꯔꯤꯄ꯭ꯂꯥꯏ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦꯕ ꯃꯃꯥꯡꯒꯤ ꯆꯨꯔꯕꯤ ꯊꯥꯍꯧꯗꯕ ꯍꯥꯏꯗꯤ ꯋꯥꯠꯍꯧꯕ ꯈꯔ ꯂꯩꯕꯅꯦꯕꯀꯣ ꯑꯗꯨꯗꯣ ꯑꯩꯅ ꯍꯥꯏꯗꯤ ꯅꯣꯡꯉꯥꯜꯂꯒ ꯊꯥꯔꯨꯒꯦꯅ ꯆꯨꯔꯕꯤꯗꯣ ꯄꯦꯛ ꯇꯧꯔꯝꯕꯅꯦꯕ ꯑꯗꯨ ꯄꯦꯛ ꯇꯧꯔꯤꯉꯩꯗ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯑꯃꯨꯛ ꯆꯥꯛ ꯂꯥꯝꯈꯠꯂꯛꯑꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯂꯩꯍꯧꯕ ꯅꯨꯗꯜꯁ ꯑꯗꯨꯗꯨꯒ ꯊꯨꯛꯄꯥꯒꯤ ꯁꯨꯞ ꯂꯩꯍꯧꯕꯗꯣ ꯑꯗꯨꯗꯨꯒ ꯃꯥꯅ ꯑꯃꯨꯛ ꯍꯥꯞꯄꯒ ꯑꯃꯨꯛ ꯄꯨꯔꯛꯑꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯆꯥꯔꯝꯃꯤꯅꯦꯕ ꯁꯤ ꯅꯨꯡꯗꯥꯡꯁꯤꯗ ꯅꯨꯡꯗꯥꯡꯗ ꯁꯨꯃꯥꯏꯅ ꯆꯥꯕꯁꯦ ꯍꯥꯏꯗꯤ ꯅꯨꯡꯗꯥꯡꯗꯗꯤ ꯌꯥꯝꯅꯗꯤ ꯆꯥꯔꯣꯏꯗꯕꯅꯤ ꯅꯠꯇ꯭ꯔꯅꯦꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯊꯨꯛꯄꯥ ꯍꯧꯔꯕꯅꯤꯅ ꯅꯨꯡꯗꯥꯡꯗ ꯁꯨꯃꯥꯏꯅ ꯆꯥꯊꯣꯛꯑꯦꯕꯀꯣ ꯅꯨꯡꯗꯥꯡꯗꯗꯤ ꯆꯥꯛ ꯌꯦꯟꯁꯥꯡꯒꯨꯝꯕꯁꯦ ꯌꯥꯝꯅ ꯂꯥꯏꯠ ꯑꯣꯏꯅ ꯆꯥꯎꯑꯣꯅ ꯍꯥꯏꯅꯩꯗꯅꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯦ ꯕꯥꯏ ꯕꯥꯏ